ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯈꯤꯕ ꯄꯥꯎꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯕꯣ ꯇꯝꯄꯥꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯂꯥꯂꯣꯛꯂꯨꯞꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 29ꯀꯤ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯕꯣ ꯇꯝꯄꯥꯛꯇ ꯃꯅꯤꯄꯨꯔꯒꯤ ꯂꯥꯂꯣꯛꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯥꯟꯃꯤꯁꯤꯡꯒ KNABꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯔꯛꯄ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯀꯩ ꯑꯅꯤꯗ ꯈꯨꯠ ꯊꯣꯛꯅꯔꯝꯕ ꯑꯗꯨ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ngasi ayuk pung 3 taaba matamdagi maikai animakta ngasi ayuk pung 8 henba fawba khut thoknari hojik fawbagi oina khut thoknaba aduda aso apan yawbagi pawdi fangba ngamdri ngarang khut thoknabagi thogdo aduda manipurgi apunba laloklup singi maikai dagi ULF ki koiringna lusingba kangbugi lanmi amaga KYKL gi lanmi amaga punna ani laikidre hairi ngarang fawba chathakiba landa KNAB gi lanmi kunthra ga taruk lom laikidabaga loinana kunthra ma thoina aso apan nangkhre hairi ngarang numidang khut thongna kiba amadi military junta na chathakiba air strike ta su KNAB gi lanmi 10 rom siramba yai haina panari jerak asida Myanmar gi ngamkhaida lalobasing matam sangna khut thongnarakpa aduna maram oiraga Indian Army yauna Central Armed Police Force ki personnel kya ngamkhai paring da thomjan khibaga loinana akanba section torang lokhatuna leiri hairi Apun belum na pathau itaw marup ahong gilaman kumle bomgi attack te KNAB gi lanmi 13 henba hatuna aikhoi yamna lingni leiri takre yawol lanmi singi imung manung singnasu maram sadaba paw taraga mipaiba tawbidanaba khanganjari paw nungai batarak lani nakan ani gi lanthengni na asiba yawba hongna sani lanmi singi imung manung na masi masu khangbiu nasa nanaw khudimak aigi su comrade ngaktani thawai deilu na hena khanjari bani haibasi matam pumbada ningsingbiu aikhoi amana amagi khut paina duna achetpa phire lomina duna khongpham lengdana lanthengmina khisi ngasi tang 38 Myanmar gi pandau da masing yamlaba PDF Kuki singna Myanmar Army post landana pasangsilubada junta gi rocket motor kapthorak pathadarakpadagi asiba asokpa mayam puduna Sikhre hairi idu ningthongna thagalakhiba post amada 2003 dagi Kasin Stater Training Tharuba Manipur dagi UTB KLAT tangkhai 800 kedar Manipur da thokraba matung tangkhai 800 muk Kasin State lehoba adu Ayamba na Sikhre jing makoi sani mukta ngai hore makoi yamna ware lauthokpiu sirabasu Manipur da oina sirage chenthoroknaba paisa tharo haidana source message mama mapa singda kappa lauba society tawrogani fawba haibana chingba tawri mama mapa sing su ngawraga chatnari thaningai paisa su leitre kanadagi paisa thak kanadagi paisa thigani paisa masa su nate Manipur Kuki leader CSO singna su paisa puthopidre kauthokpiu haibasu yadre Manipur dagi Kuki leader singna nahan makai khangalaga Kasin State training tharubani 2023 base ki kedar sani pandi Manipur da thoraklaga tangkhai amana Kasin State lehobani phase 9 na thorakadabani training gi bon sign matung ina tha ahum training piraba matung tha ahum amaga mafam aduda KIA gi service toronggadabani bon sign pero lora fawba kauthokpiraktabadagi KIA gi makhada military junta gi mathakta lan tawnabani hairiba Kuki training sing adu sikhibani KIA na su Kuki sing adu khalaga front line da thajindana military junta gi lan tawhalli Ayamba na Sikhre jani mukta ngai hore Manipur gi lan gi training ni haina tharaklaga Myanmar manungda oina lan sokna hanba aduda makoi asi Myanmar da KIA gi military junta mathakta lan tawna batharak pra haina kaptana ta leire marup mapang mayam ama sijalakpa aduna psychological problem leire depression nare hojik fawba Manipur dagi Kuki leader singna makoi bu kokthokpidaba asi karigino haina mama mapa na sukapli photo asi KNAB gi ngarang military junta gi air strike ta ani sikhiba aduda yawba pawkhotilan allies lan new singsat Churchampur dagini Jiribam da maitai mathakta UTB KNAB sing yauna lan tawkhibada mahak su yawbani madugi matung hojik Myanmar gi tenjang post amada duty tawbani